Kakching Kaitel, Thongkhongda, Langsai Thona amasung miyamga pulis ka kanna muknakhre. Pulis but mai thakre SP gi yauna gari taraga mathoi thugai khre. Deputy Commissioner amasung SP na miyamda lale haijakhre. Micham mare pulis personnel taruk tare lom sokhe. Sahi lising ahum henbagi puwari ka sago naragliba Manipur dage Indian Constitution gi makhada kuki jo furupna konseliba apikpa kanglup singge tonganba administration faktuna lawgani haiduna majority yellow furupta onsinduna akanba lan chatharakpa tha ahum phajalakpaga iroinana haujik oiriba state asigi phibamgi matangda ngarang Bisnupur district ki Tronglaubi da leiba ibudong nongpok ningthau apanba apanbi gi sanglenda pangthokpa thauram yaururaga halakpa langsai thaunagi thomi sing Kakching Kaitel Thongkhongda masing yamlaba pulisna thalubadagi nakal anigi marakta muknaraktuna achauba lanjaw ama thokre nakal ani na kanna muknarakpadagi pulisna tear gas amasung mok bomb sing kapada miyoi mari sokhe khoisaunaraba miyamna pulis tamna nungi nongsu halakpada personnel taruk tare lomsu asokapan yaukhe masimagna su miyamgi asauba loisindabadagi Kakching Police Station gi mamangda saba police booth mai thakhe District Police asigi SP na tongba Bolero Jeep ama additional SP gi Tata Sumo ama yauna Maruti Gypsy mapan ga punna gari taraga mathoirom nungna thomjinduna amanga ta thogan kheng adumoy namak Kakching gi Deputy Commissioner amasung SP gi maikai dage ngarang gi thogdok adu makhoina soikhibane ngakpi yu haina miyamda loudspeaker sizinaduna koilau laukhe thogdok asigi haurak phamde ngarang ayuk pung 7 lom tarakpada Kakching lamkhai da leiba Langsai Thaunagi office dagi Tronglaubi da leiba ibudong nongpong ningthau apanba apanbi gi sanglenda pangthokpa mifam ama saruk yarunabagi damak masing yamlaba Langsai Thaunagi thomising lamthanaba thaurang tawrakpada lambi da tingkhang tarana chingbana sambal khajinduna thingkhe Kakching Kaitel ge Thongkhong amasung Kakching Khongnang mari phangbadasu tingkhang tarana khajinkhe adumoy namak Langsai Thaunagi masing yamlaba tongan ba makhal ge gari macha sing tongba miyamna lambi sing asida tingkhang tarana sambal khajinduna thatpadage Kakching gi tongan ba lairak khulak sing da phawdoktuna kairak dam taraga sengmaijing thong lalaga khongset asida saruk yakhiba singna Manipur ima laibakna yaifare long live Manipur haiba kholauk sing lauduna satkhe aduga masing yamlaba nupi yauna miyamna makoina satkhiba khongset asigi lambi gi mapan da leptuna pungning thogatkhe Tronglaubi gi ibudok nongpong ningthau apanba masung apanbi gi sanglenda pangthokpa Mifam saruk yaruraba matung nungthilgi pung mari rom tarakpada halakhiba Langsai Thaunagi thongmising aduna mathang Kakching gi Kaithelge Thongkhong yaurakpada Kakching District Police ki SP Thokchom Bikramjit na luchingba masing yamlaba police personnel singna halakliba miyoi sing adu Kakching Kaithel fauduna satpa yaroi haina thingkhe Police na thingba pirakpadagi nakal anigi marakta awai akhum tawba horakhe masdagi police na Langsai Thaunagi gari machada lakhiba thaumisingbu Tankaiduna control tawraga laksinaba tear gas amade mok bomb sing sizinaba horakhe Police ki thawong asidage khoisaunaraba miyamna mapam aduda laiba electric post sing khingduna miyam kauthokhe thongna rakhiba miyam ga punna miyoi lising manga taruk lomga police ka makhata na mukna rakhe police ki maikai dagi tear gas amasung mok bomb sing masing khangdana sizinarabasu khoisaunaraba miyamna police tamna nungna thomjenkhe aduga mapam adudagi police personnel sing tankhai khe khoisaunaraba miyamna SP gi Bolero Jeep amasung police ki Maruti Gypsy manga thugaiduna amanga ta thoankibaga loinana Kakching Police ki gate ta thamba police booth thudektuna mai thadokhe Kakching Police Station gi gate su solon sinkhe yamlaba miyamna SP amasung DC gi office tamna thomjilaktuna ngarang police ki maikai dage tear gas amasung mob bomb sing kablakhiba du SP masana miyamda lale haijagadabani haiduna taksilakhe Miyamgi wafam adudage ngarang numidang wairam pung 3:30 rom tarakpada Kakching gi Deputy Commissioner Somorjit Salam amasung Police ki SP Thokchom Bikramjit amasung mahaki additional SP A Romendro thoraktuna miyamda ngarang gi thogdok adu wakhal tana hodabadagi thokibane thogdok adu makhoina soibadagi thogankhibani hairaduna miyamda soikhre amasung lankhre hairaduna matungda sigumba thogdok ase amuganna thogalaroi haina loudspeaker sizinaduna hanjin laukhe Deputy Commissioner SP amasung additional SP masanasu makhoina soikhre lankhre hairabanina asokpa sing adu layengbada changba senpham makhoina loina puthokjarage miyamsu wakhal phathabiro haina haijabadage miyamgi asauba du nemthakhe police ka muknabadage tear gas sel amasung mob bomb na chingba kablakpadage
soklaba miyoising kaksingi tongan ba layeng sangsingda ahan layeng sataraba matungda ka hena asogapan yaudabadagi mayum da hanakhe